Welcome everyone. Masidi channel asigi ahan video oibana inkhulak liba student jing amadi player sing the encourage pigadaba biography amatong khudul tamjage. Honaba kanba mi khaktana mai pai phana yamna mai thirju mai pakpagi mangmang drabasu mi dun aroi bi thak to honardi adumak mai pai hewje khoi myamna khangnare. Hek pokpadagi premature oina polokrabi pokpo kuidringi double pneumonia na aduna amuk awaba khangkiba amuk su ikoi koidina tha kharagi manungjida scarlet fever su naduna imung manungna sirni haiduna wanakhiba masina amuk pendaduna polio amuk nasinduna magi makhong oi thangbaje amuk lengotpa ngamgidreba imung manungna afawo doctor kayama tanare doctor jingduna chamana pakhum khumeba maje amuk hanna chatpa ngamlaroin haireba adu fana oirju mi marakta noksagum honaba kanba magi mafumdadi doctor gi haije nachungmu poklam deba masina dum henna maje honaba kangiba misagam oirakhi mahagadadi atai kana sunate Wilma Rudolph mayamna Wilma Rudolph haira khangnaba Olympic gold medalist nupi adubani ahanbada Wilma Rudolph kanano amadi mahaki education gi maramda tamjage Wilma Rudolph si June 23, 1940 da St. Bethlehem haiba Tennessee gi khungang amada pokhi Tennessee hari mafam si hoji Clarksville hairaga khangnaba mafam dugi sarugam oikre mahagasi mahaki mama mapa amadi mahaki step mother gi apunba macha kungani thoigi manungda kun subini Wilma Rudolph poklaba matungda mahaki family ji Tennessee hariba mafam jida yum honglaki mafamduda mahak elementary school dagi horaga high school fawa tamlaki mahaki mapa it mafamduda railway porter oina thabak surami amadi atopa fangba mafamdugi thabak suduna hinglaki 1941 da mahaki mapa laikide mahaki mama Blancy Clarksville gi yum singi cleaner oina thabak surami amadi mahak 1994 da laikide Wilma Rudolph si pilingai digi hongna laina kayana saitheng piraga horakpa angang amani mahakna hek polakpada mahaki erombaji sumatagi kilogram ani khak lungki mahakna polakpada double pneumonia amadi scarlet fever naduna polaki mahakna sahi manga surakpada polio virus na maram oiduna mahak infantile paralysis naki infantile paralysis haibadi yanglen saru amadi brain gi nervous system gi mapangan sondaba lengbotpa yadaba dubuni imung manungna kanna honaduna mahak polio dagidi kanma ngamkhi adubu mahaki oi thangba makhongdi lengbo pangamdana leikhi mahakna pokpa matam 1940 gi matam adu Clarksville da leiba African American singi oina hida langthak ningthina pidaba matamni masina maram oiraga mahakna sahi 13 fawba leg brace haptuna soinaiba mi amagum Wilma Rudolph yamna wana khangduna lakhi mahaki matauji Wilma gi mama Blancy di mathwayamna wajarami mahaki mama mapana Wilma bu makhoina lariba Clarksville dagi 80 km lapa amubu jati singbu layengba Mehari Medical College hujikna Nashville General Hospital hairaga khangnariba mafam sida layengbu puraklami hospital asida Wilma amadi mahaki mama ga sayolamada amurak bus tongduna layengba chatlami asumna Wilma amadi mahaki mama sahi ani chupna hospital du chatlami mahaki imung manunggi machimanau singnaju Wilma bu nomada marirak massage tawduna Wilma bu fardi haiduna yamna wana hona jarami layeng bulorba matung mahak orthopedic su tongduna lengbot pangamnaba atopa sahi ani amagasu amawana khanglami mama gi wajaba machimanau singi support amadi Wilma gi hona jaba mahi yanba haruklami mahakna sahi 12 surakpa matamdani mahaki leg brace amadi orthopedic su yaudana ahanba magi footstep khong thangba ngamlakhibadu Wilma masagi anabaduna maram oiraga mahaki kindergarten amadi first grade tamba phanglamde mahaki high school level fawba Bird High School da tamlaklami adugi matung Tennessee State University da education da bachelor degree loisanki mahaki makhataba warida Wilma gi career mana Olympic karam yarokiba Olympic yarotringai matamda karam masana da mahak yarongkiba mana achievement kayam purakiba kari tawkiba kayam honakiba adugi maramda mu haijage
Wilmana Bird High School da tamlingai 8 standard karak matamda mahaki masi boni gi matung induna basketball sanaba yaurami asumna mak high school fawba basketball sanaba hoklami matamda school adugi high school girls basketball kobo competition amasilami maduda Wilma su saruk yami Wilmana .803 phangduna record thambang amki record asi school dugi sanariba khudimak tugi mahakna khwaidigi makok oina yamna wangna phangba record ni mahaki thajadaba asum oirakani khangudaba kayana mahaki honaba du ubada angak forami amadi makhoigi school dugi basketball coach oriba CC Greensu mahakpu skitter haiba mingthol sipirami mahakna asumna sanaringai matamdugi Tennessee State ki track and field gi coach it temple na mahakpu hanba masak khangki it temple haiba coach asi naha oriba mating leiba sanaroi kayabu mahaki track and field haiba masana asida pusinduna sanaroi kaya mai pahan khiba coach amani Wilma na chahi 13 surakpa matamda it temple na Wilma bu mahaki summer training program da yaunwa invite tawruklami mahakna training program adu bu yaurami asumna training program yauringai Pennsylvania gi Philadelphia haiba mafam amada amateur athletic union track meet haiba event ama pangthoklami Wilma na event mapan saruk yaduna event mapan mak mai paksarami masidagi mahak it temple gi guideline makhada hena thawa yauna training makha chathaki 1956 ki matamne Australia gi Melbourne da pangthokpa Summer Olympics da 200 meter race ki event ama yawba yanaba America gi Washington gi Seattle haina khangnaba mafam amada US Olympic team amadi field trial ama pangthoklami Wilma amadi atopa sanaroi kaya saruk yarami trial aduda Wilma qualify oiba ngamlami amadi makhoi manga qualify oibagi manungda Wilma na khwaidagi naha oiba sanaroi oirami laibak thibudi Wilma Summer Olympics da mahaki qualify oiduna saruk yakiba 200 meter event adda maithibananki adubu 4x100 relay habidi Wilma amadi atopa sanaroi ahum amaga punna sanaba event dadi makhoi marina bronze phangduna mahaki ahanba manglan mangfaunaki Wilma yamna harauzarami mahakna Australia dagi halaklaba matamda mahaki Olympic medal adubu mahaki high school gi mamanabisingda uttuna amadi 1960 da mahak Olympic da soidana goal logani haina wasaklami 1960 gi matamni Wilma hanagum Olympic qualify oinaba US Olympic track amadi field trial yarami Wilma gi honajabaduna amuksu mahak 1960 gi Olympic damak 100 meter event da qualify oirami Italy gi Rome da pangthokpa 1960 Summer Olympics da Wilma event ahum da saruk yarami event sing adudi kinder track Stadio Olimpico amadi 4x100 relay asini event ahum sidani ngasi Wilma bu mayam na masak khangkiba event ahum makta Wilma na gold phangduna US ki ahanba single Olympiad amana gold ahum lawba sanaroi oiki Rudolph na 100 meter das adu subnagi second taramathroi da chenduna gold lawki madugi matungda 200 meter das adu subna tangi second kungamari da chenduna amuksu goal lawki Wilma Rudolph na pili matamda oirambadutagi Olympic ta mana uliba performance da matamdugi miyamna mahakpo fastest woman in history haina mingthol piki Wilma Prithvi pumbada masak khanglakpa horaki 1960 Summer Olympics asi Wilma gidi sargagum harauzaba nungaizaba matam oiki mahakpo Italian singna La Gazella Nera haibadi amuba gazel amani haiba mingthon piki French ki miyamna mahakpu La Perle Noire haibadi amuba machugi Mani Muktani haiki matamasi Muhammad Ali Oscar Robertson Ruffer Johnson makhoi singna yamna maming chatkiba matamni Malem pumbagi television broadcaster singna Wilma Rudolph pu broadcast tawduna mahakpu leading lady amadi queen ni haiduna masak taklami medal singduga loina Wilma Rudolph European countries sing haibadi London
West Germany, Netherlands na chingba kaya chatuna harabu phongdoklami. Madugi matong Wilma Rudolph October 4, 1960 da maki horfam Clarksville da halaklami. Wilma na halakpa matamdadi Clarksville gi miyam lising kaya na Clarksville gi street pumba leptuna Wilma bu yengba amadi okpa laklami. Makoina numit asibu Welcome Wilma Day haina celebrate torami. Wilma gi achievement kaya amadi honajaba asibu singtharadana United States Information Agency na minute tara sangba documentary film Wilma Rudolph Olympic Champion haiba amu puthoklami. 1961 da Wilma Rudolph William White ka luhonglami. Makoi 1963 da amuk divorce tauki. Madugi matung Robert Idris kaubu nupa amaga amuk luhongki aduga macha ahum phangjaki. 1997 da Wilma The Story of Wilma Rudolph haiba autobiography amasu launch tauki. Wilma na chahi yankai mari surakpa matam 1994 gi matamda Wilma gi mama laikhide. Mama laikhidaba ikui kuidana sahi sigi July thada Wilma brain cancer naraki. Madugi matung throat cancer amuk naduna November 12, 1994 da Wilma tayongpan thadoki. Wilma na laikhidabada Clarksville da leiba mipum khudimak ki mafamda awaba nungaitaba kaya ama forami. Mahakna laikhidraba matung Wilma bu ikai khumnabu uttuna 2012 da Clarksville da Wilma Rudolph event haiba center ama saki. Matamdugi governor Don Senquist na June 23 asi Wilma Rudolph Day haina Tennessee gi mafam khudingda celebrate tauki. Biography asi loibu fawba yengbibagi-damak thagatpa phongdoksari amadi biography asida haibada chithaba nanthaba natraga haibada soikiba yawrabasu tabijuba kibigna ngakpidaba norukna haijari. Video asina adombu karigumba thauna khara piragadi channel asibu subscribe, like, share tawbiramo amadi mathang kanagi biography hapsarauki haibadu mayamna comment box ta ibiramo. Aroiboina punamapu thagachari.